Governor Ajay Kumar Bhalana Leikhidraba MLA Bungzagin Walte ki yumda chatuna ikai khumnaba utkre. Ukrul District ki Litanda Santi Hanjilaklabasu Kunja Singh mayumda Changbang Ngamdri. Class 10 exam thariba Mahiroi Singda exam material supply tobade chenaba miyoi ani police custody remand pikre. Security forces na tongan ba lalholuk ki cadre mari fare kutsukulai kaya fagat pangamkre. Amasung security forces na Senapati district ki Sadim Chingsangda ain kaina lam ekar nipal da tharamba Popi Singh yantatkre. Kurumjari ISCOM News biring tabiri ba kwai pumna makpu ai silki janambam na taram nokjari hauzik pau sandok ni pichari. Governor Ajay Kumar Bhalana ngarang Thanlon Assembly constituency gi Leikhidraba MLA Bungzagin Walte gi Surasanpur leba mayumda satuna Leikhidraba gi thawai yawdraba hakchang da leisu katun ikai khumnab utkre. Governor na Leikhidraba MLA Bungzagin Walte gi thawai yawdraba hakchang da lei pareng huktuna amadi sal kuptuna ikai khumnab utki. Governor na makhatana Leikhidraba MLA gi imung manung sing unaduna thamoi sok na awaba phongdokhibaga loinana Leikhidraba gi thawaina ingna chikna pothabo oirasanu amadi imung manung singda thauna hapa ngamba oirasanu haina thauniki. State asigi security advisor Kuldeep Singh na Leikhidraba MLA gi mafam dai kai khumnabu utuna leisu katkhi. MLA Bungzagin Walte Leikhidraba asina maram oiraga tribal community singda nauna khoisauna bapokhankre. Walte Manipur da kumjali singani kunhumdoi gi May 3 dagi haurakhiba Kanglup ki irang asina maram oiraga chahi asigi May 3 da Rims Road ta mob attack na maram oiraga yamna thina soktuna laikanaduna lakhibane. Chahi humphuma suraba Jomi legislator ase Churachandpur district ki Thanlon Assembly constituency dagi BJP ticket pangduna bot karkhibane. Mahaki hakchang gi phibam lusilakpadagi advanced treatment taunabagi damak air ambulance ta Infaltiki Delhi da airlift tawraba matung Gurugram gi private hospital amada leikhidabane. State government na MLA Bungzagin Walte leikhidaba asiga mari leinana awaba phongdokpa oina numit humni awaba phongdoktuna zati gi phiral tangkhai singthagani haina official oina lauthokhiba leikre. Ukrul District ki Litan Sarai Khong Khulgi akoipada chauna irang thokluraba matung tapna santi hanjilakpa haurabasu Kunja Singh kibana maram oiraga masa masagi mayum singda hanjinba ngamdana leire. Matam khara Imphal Ukrul lambi gi Litan fauduna gari sing chenba thinglamba adu lauthokraba matung lambi asina hojik nauna gari chenba hauhanduna Litan amasung Sarai Khong gi mafam singda masing yamlaba Central Security Forces sing thamduna ngak senbagi thabak Chathaduna leire. Thasigi Nepal degi Litan Sarai Khongda Kanglup anigi marakta haurakhiba irang aduna Kunja Singh yum kunmanga rom mai thakraba tungda community anigi Kunja Singh makoi gi mayum sing thadoktuna safagadaba mafam sing hangliba relief camp singda hauzik fauba changjafam lauduna leire. Kunja Singh asi masa masagi mayum singda hanjinduna leiba matamda kari thoklagadage haibagi mipaiba pokpana maram oiraga mayum da hanjinba ngamdana leire. Irang asigi tang taba solution ama puraknabagidamak hauzik faubagi oina Naga amasung Kuki luchingba singi marakta wari sanaba leitre. Kathogi Hanigi President Z Masungmina Fongdorakpada Litan Sarai Khonggi Kunja Kulasigi akoibada Kundariba Kuki Singh mafamadu thadoktuna Chathaningbagi apamba Singh maramdi
Kuki sing asi troublemaker singni aduga Tangkhul Nagalong nasu makoigi assembly amada Litan Sarekhongi isu asi compromise khak tawroi haina resolution lawba leikre. Community anigi aifana pakhalagadi Kuki sing mafam adu thadoktu chatkibana chungani haiki. Kunja singi matunginadi Kuki singna Katho khul singi interest asi respect tawgadabani. Litan Sarekhongda thokiba irang aduna maram oiraga punna structure chamaga amma mai thaduna amangata thokhankhre masigi manungda Tangkhul community ki oina dukan taret yauna punna yum yangkhaini thoi amadi Kuki community ki oina government quarter yauna yum nifu mapal mai thaduna amangata thokhanki irang asina maram oiraga Tangkhul naga kunja chatruk rom mayum leitabadagi internally displaced persons IDPs oina lady masigi manungda kunja janiyang khairom Litan Sarekhongda hangba relief camp singda saidang pam loduna lady haire mafam asida santi amasung tangdu leitaba puraknabagi damak TM kasomdagi Mahadev area fawba kilometer kunmanga rom sangba mafam asida security sing deployed tawduna thamli ba security forces sing adudi Assam Rifles 8 Bihar Regiment 7 Madras Regiment J&K Fort Mahar Regiment, State Police, BSF, CRPF, amasung Mahila Personal Sing yauna RAP gi Personal Sing ni. Judicial Magistrate First Class Thobal na ngarang Board of Secondary Education Manipur Bosem Naloba Class 10 examination the Mahiroi Sing the examination materials sing supply to we haibagi maralda Police na faraba myoy ani police custody the remand pikre. Exam materials sing supply to we haibagi maralda police na faraba myoy sing adudi Konsam Dipak Chahikun Nepal Apokpa Konsam Ibobi amasung Sagol Sem Umakanta Chahiyangkai Apokpa is Yaimakawi Makoy animak Thobal district ki Charangpat Mayay Likai Dagini Haire State ki Assistant Public Prosecutor APP na Kyasasi ka Mari Lainana Court na Fungdo Kibada Bosem gi Controller of Examination Ayam Toina Tharakiba Complaint Kasamada High Riba accused Aniasi Thasigi Kunhumdoida Mahiroi Organization Singi Volunteer Sing PLC Academy Yairipok Examination Center Digi Parabamatung Police ta Senerakibani Haire Accused Ani Asina Numit Aduda Examination Center Adugi Manak Nakpada Maruti Van Amakamzinduna Van Adugi Manungda Electronic Equipment Sing Maru Oina Victor machine, battery, printer cum, photocopier, laptop, mobile phone sing, photocopies of English literature book amasung, class 10 gi course material sing thamduna, Mahiroi sing da answer set ki photocopy sing amadi, WhatsApp ki kuthang da yenthok na bohat narambani haire. Accused anina tauram liba thawong sing ado, Manipur Prevention of Malpractices on High School Living Certificate and Higher Secondary Examination Act Lisingani Kunmari violate Tobani Haina prosecutor na Fongdoki APP ki submission asi court na tarabamatung accused Dipak amasung Umakanta police na makoy anigi mathakta ningtina investigation sathaba yanabagi damak March ani fawba namit tarit nigi police custody remand pikhibane Security forces sing na status ki mafam kaya da leptana satharaki ba counter insurgency operation sing da tongan ba lal holup singi kader mari fabangam kibaga loina na masing yamlaba khusukulai sing fagat pangam kre haire State Police amasung Central Security Forces ki apunba team amana Technopal District ki More Police Station ki manung chenba Border Pillar 72 amasung 73 ki marakta leiba Yangobung khulgi akoi badatiba humbagi thabak sing chathaba matamda Aina Thinkraba Lal Holup People's Liberation Army PLA gi cadre ni haiba myoi ahum phabangam kre haire Security Forces na faraba PLA gi cadre sing adudi chalamba takhilambam sahi kunhumdoi takhil makhalei kai Sagrapam Ojit sahi kuntra humdoi yaingang pokpi amasung sorokhaibam mani matum sahi tarani pal siren makhalei kai ni haire Security Forces sing na makhatana mafam aduda chathekiba search operation aduda Aina Thinkraba Lal Holup People's Revolutionary Party of Kangleipak Progressive Pre-Pak Pro-gi Kader ni Haiba Yambem Lukhoi Sahikun Mathoi Nongmeibong Imphal East District Hairiba Myoy Asisu Phabangam ki haire Atopa Security Forces ki operation ama Dalal Holup Pre-Pak ki Kader ni Haiba Imphal West District ki
Lamsang Thong Maning Laikai Sorokaibam Inauton Singh Atopaming Nozan Sahi Kontra Mapal Kobamyo Asi Mayumdegi Fare Haire Security Forces Natopa Team Amana Imphal East ki Sagolmang Police Station ki Manung Chanba Nungai Chingsang Paringda Chathaki Operation Ama the Country Med Rifle Ama Magazine Galoinina Country Med 9mm Pistol Ama 8E36 Hand Grenade Ama .303 Ammunition Manga Bulletproof Jacket Ama Magazine Pouch Ama Bulletproof Helmet Ani Amasung Sling Ahum Fagat Pangamkre Haire Manipur Police Central Security Forces Amasung Executive Magistrate Kaloina Nangarang Senapati District is Sadim Chingsang da Ain Kain Lam Eka Nipal the Taramba Popi Pambisung Yantatuna Mang Takhan Kibagaloina Mafam Aduda Saramba Lautang Sang Maitaduna Tugai Kre Haire Official source na hai ngarang Sadim Chingsang the Chatakiba Joint Operation Aduda Ain Kaina Lam Eka Nipal the Taramba Popi Pambising Adu Maru Fangna Fuktat Kibagaloina Mapam Aduda Saramba Lautang Sang Ani Maitaduna Tugay Pangamki Haire Loisilakpada Maru Eba Pau Amukahan Pizari Governor Ajay Kumar Bhalana Laikhidraba MLA Bungzagin Baltegi the Chatinai Kai Kumnab Utkre Ukrul District ki Litanda Santi Hanjilak Labasu Kunja Singh Mayum da Changbangamdre Class 10 exam Thariba Mahiroi Singh da exam material supply to bada Chenaba Mui Ani police custody remand Pikre Security Forces na tongan balal holuki keder mari fare kutsukulay kaya fagat pangamkre Amasung Security Forces na Senapati District ki Sadim Chingsang da Ain Kaina Lam Eka Nipal da Tharamba OP Singh Yantat Kre Pungjasi Fabagina Sandok Chaba ISCOM News Matanga Sada Loijere Kataba Papidama ISCOM News to Miding Tadu na Lebiyo